Ngarang dagi Prime Minister gi wa tabada ahing tumba yakide yamna fai mahakna nupi oibi singbu aduki matek nushirmgani haina Nupi Samaj President Th Ramani na fongdokre wafamasi ngasi Lamfelda Laiba Nupi Samaj Head Office All Manipur Women's Social Reformation and Development Samaj Nupi Samaj Iraipak Inat Chandura Loina Senlon Amadi All Manipur Tami Chingme Nupi Lup Nasinu na Pangtokpa Paumi Singa Unaba Mifamamada Fongdokivane Mak na Makata Aduna Mioi Bagi Lamchad Mandaba Mongda Nupi Sibu Mafi Tongdana Lamzau Surok the Ikai Firuk Nanghan Kibagi Budi Tamoy Shok na Nungaite Jad Bizat Naidana Ahak Bacharak BVO Adubo Asuk Yam Kraba Manipur Pumbaki Nupi Mayamna Jingda Manda Yamna Wana Lefam Chafam Kangdana Ta Nimakai Henjela Club of Fauda Wahi Amata Haidraga Nupi Ani Kakadugi video da Tawayauna Parliamenta Pukat Nabat Hotnaba Mahakti Nupi na Popa Macha Natabra Nupi Mayamna Wariba City Kangdabra Nupi Aniduna Loirabra Laloba Singasisu Mamana Popa Macha Gaktani May Thariba Sanfauba Hatli Bamayamasi Haunabra Aduga Lambi Sem Dini Hairaga Bunker Semaga Mipum Kudingmak Maitri Pumnamak Hatke Tumhalage Haibagi Matagum Chingtaktagi Takharak Libra Meegi macha sisanu hairaga nggi nacha hanna sibani haibasi kaoganu haina mahakta makhataki Akhoi Narendra Modi na tha ahum hairaka dawraba asi phawuda kanglup ani gi marakta thongnariba lan asida mahaki marum masindagi wahi ama bhawo phongdokidraba baron thoktaba maga samanana laikhraba adu ngarang ni misida mana parliament pu khalaga maron tholpase asida masi maron thokpa kainomani haibase akhoi prime minister amani haibase akhoi khangjare yam penjare nungaijare matungdasu kanglup ani gi marakta mana sumaina Kangluani gi nakal yengadaba oiragadi akhoi prime minister oiragasu akhoi India go mida tiluriba ngasi Manipur go mi nasina India go mida tilurusigi mana nang pakta bagi tokhaina India akhoi Manipur se India go mi gi makhada leibani haiba asi phawwa ningsing direkta ba asi gi damaktasu akhoi na magi mathukta akhoi ni yam pendaba yam leijari haiba asi gumba thaudok asi akhoi gi India ki state ama oina leidiba Manipur state asi democracy chapani democracy chatpa lepak amada asi gumla thokiba ngasi numit humdraga tare ni sure tha ani helakba numit humdraga tare ni suraglaba matam asi phawbada thokiba maitei gi adugumlaba kuki sing aduna mihathina hatkiba thangna ka hatkiba mahewla pokhokiba ngasi phawbada masati ba khangdana leiriba asigumla video protesting amata phangdrakanda leipang mia malengi pichibigi mia mangda prime minister na ngarang khaktamak asigumla ba kuki nupi ani khakta thokiba thaudok asika khongtorokba adubo haiba thaudok asi Manipuri nupi ama oina awang ba thakta ikoina condemn tawjai haibadi aigi isa oigera misa oigera leiriba community miam singi marakta akhoi gi maitei gi oiragasu kuki gi oiragasu any community sinda thokpa thawdok khudemak Manipuri nupi ama oina condemn budi tawi adu tawbatabu hariba asigumba thawdok asi hojik phawda tha ahum surapa sibawda thokliba thawdok wathok mayam singadi mana tasinadana leirakanda asigumlaba kuki nupi ani kaki thokiba thawdok asina takpodi akhoi gi Manipur da akhoi gi maitei haiba jati akhoi gi leiba Manipuri jati kudimak singasida magi inja government gi adukomraba karamba nungi oiba agenda amakak leibano haiba simadi akhoi na chingnadaba ngamde aduga nangna kapna mi macha sijanoi ningaga isa hana sibani kaoganu akhoi mangba yaroi akhoi Manipur saktam kai ba yaroi nangna thogai ba su ngamoi kani gi dabak ato nangna thogai na ba honari sibo nang kanagi misang no asam lai phan no akhoi na thengna daw na thengna ami ani terrorist han na ba akhoi chahi humudra ga ni phu ba tariya sura mi akhoi walk daw ri adu noi ni naram chat loi na khanga ba ni nabok semo priagi mi oyo misang ai khai nai da nong chiyo kani gi misang khai nai di no kani gi amada misang kani gi no chung yam na wa ra ba matam de ya hai da ga nupi ari tu de hanya nong chi ra ba ya roi khai Manipur sakdam kai ba ya roi machiat ambau ko kai ba chi ra roi noi na chung amoi lamda ma chi lai ba chumu modi ba thang ai ra bro ai khoi kat pi ni ngai kanan ba lai ra bro
ไอ้คนนุปีล้วนชีโร่เราไม่ใช่ที่ล้วนหาอะไรเรามันจะปลุกอะไรเสียไอ้คนกำมีง่ายอะไรอะไรนั่นน่ะมาหายแล้วดิไอ้คนจะหายแล้วดิลำดับมาเช่นอะไรนี่บ้างนุปีมายามเช่อามาชัวคนปุ่นเราว่าขันมาหน้าปุ่นเราต้องเฮาชีอามาหน้ามาเฮาตัวไปเช่นี่นั่นยิ่งมาหน้าบ่อยไอ้คนทำไมจะได้มาหน้าสุดต้องโผล่ก็ต้องมาเรื่องของอูไปเช่จ้าใจชูชาไอ้เจ้าใจจ้ามาสู้ตัวเราวันนี้ใจยามป่วยแล้วมาได้นะวักตัวเลยเช่อันนั้นยานี่ใครจะคอยปุ่นทันที